अहानबद मरुइब पाउ लंदम असिगी इशू सिंगदा तोखाई तोखाई बा वाखल्लोन मांग थारगा मागी अनिंगबा पांबा सिंगदा चटनरबदी माई पाकपा ngamloi haina CCSK gi president Jitendra Ningombam haikrai Wangkai Ayangpali lambi matam sangna semdana lakpagi lambi asigi mafam kyada ngarangdagi hoduna matam kaktana lambi thingbagi khongjang changsinkrai amadi World AIDS Day gi thoram mafam kharada pangthoknakrai Kurumjari ISTV bu meeting tabiri bu pumna putaram nokchari hoji pau sandona pizari lamda masigi issue singda tokhai na wakhalona mang tharaga magi aningba pamba singda chatnarabadi mai pakpa ngamloi haina CCSK gi president Jitendra Ningombam na CCSK gi taraga ma thoirak suboma pokumon numit thoram da haikrai Wangkai Kunau Sabam Laikai Daliba Citizen Club ta apunbana amatta ngairaba lambini haiba hiram asida pangthokiba thoram aduda lamlai ACG MLA Khongwan Tabam Ibomcha Wangkai ACG MLA Thangjam Arun Kumar amadi CCSK President Jitendra Ningombam na maruiba mioi singoina sarukyaki loinana thoram asiga mari leinana lamdam asigi thongdo wathok kyada miyamgi asopan yarpa matamda thawai yauna mathau pangthokiba Indian Red Cross Society Manipuri amadi paumi yauna tongan ba lup kyagi luchingba singda achamba khudol tamduna kai khumna buki Jitendra Ningombam na makha taraduna handak pangthokiba sangai festival asi Festival of Tourism nate Festival of Bureaucrats Officer ni lamdam asigi issue singda tokhai wakhalona mang tharaga magi aningba apamba singda chatnarabadi mai pakpa ngamloi maramasna aikhoi amatoina punna chatminarabadi issue sing thengnaba mai pakpa ngamgani haiki Tongkai lambi de chalakanda tongkai ba wakhalom da mang tharaga na mana aningba apamba singdo aduna mang thaga chapminaragadi ekoi lairibu lansiri gi koi mai pakbu ngani haibagi thajabo leitebuna marum oidna ekoi amakaktung oiba lambi da tongan bo khal tongan ba ideology leiba taragu so ekoi apanbagi oiba ima leiba ungsi ba haiba sidi ekoi khudung to loina khanbani na ima leiba ungsi ba sina mang da thale kana ekoi na kari compromise oboya bagi ekoi masil ni ko matop nate asida ekoi tongmina kanda Malay baksi kerminasi, aduga hojik oriba isu sida ngasi akoi ngarang lusin giba sangai festival se mukun di akoi gi lamkoi kumahini gai hai the festival of tourism ina adu akoi gi madu haining de masi festival of some bureaucrat officer na mai haining aduga namtha duna thambira ba mi kangu singda hena namtha nabagi poram amaga sinba aduga makumi mani haina ai smaina ai tentang na thamjage Porompat crossing dagi kongba faubagi Wangkai Ayangpali lambi matam sangna semdana lakpadagi lambi asigi mafam kyada ngarang dagi hoduna matam kaktana lambi thingbagi khongjang changsile ngasi Porompat crossing Wangkai Ayangpali chakpram leirak mapa amadi Wangkai Ayangpali ningthem pukri mapal mamangi lambi gi saruk singna mafam adugi mairapai bi amadi imai bel singna lambi thingba amadi uwa faijinduna acharawong sing thingki lambi thingjinba asina lambi asi fauduna chaliba miyamda chawna kudong jadaba pikre lambi thingbagi khongjang changsiliba imai bel sing mai kai dagi phongdorakpada Porompat crossing dagi kongba faubagi Ayangpali lambi asi chahi 10 rom hena semdana lakli hauzik lambi pakthokpaga loinana drain chanbagi thabak khara paikhatpa urabasu lambi gi fibam asi yamna fattabana uful ka hena hobadagi naket ta leiriba angang amadi ahal kya leina kya narakpa yaure asigumba fibam asa mari leinaba singna athubada lambi asi semjindrabadi khoi shaunaraba miyamna lambi asi tawkhaibagi khongjang changsilagani haibaga loinana lambi sembiu haiba kholaw kya lauki lambi sa athuba matamda sembiu amadi chatpa yanaba aikogi mayai sembiu nageta season nariba saiba drain sidi bakogi di chapchabi ama leikhrabani aduna lambi si akogi upun thokpa nong tagana lainang thokpa upun sina maram moiraga nageki angangsing ahalaman loina rok thungba ezma naba asna singba mayam amma torokpadegi hairiba lambi asi athuba matamda sembiu haiduna aikogi Ayangpali maya paibi maning amadi mamangi imai ben singna ngarang digi changse leiba khongjang ase akoi lepa leitana yanadri phaba sangsin jaki ni haiba wafam ase media ge thongda thamjari khongjang je ngasi ga limit ni suna sangjin jaba haujare adubu mamang da koi kayarak hanna lambi ji gi matang da akoi sembi na ba haijagra ju akoi kana na su tabi drabani na haujiki mari laina ba authority na atu ba matam da lambi je sembi dragadi akoi mayam na akoi
लेपक अखोई लंबी से तौखाइब खंगे गाड़ी खंगे से अखोई ने लेपकनी अदुगा अखोई हुजिक लंबी से यामना उफुल हौबा मरमना अंगांग कया स्कूल कारिबा अदगी अहल लमन कया दा अखोई लैना कया लाखबगी फिबम दो लाखे ayang paligi lambi atugu matanda Kumza lising ani kuntrada HIV AIDS mapung fana muthanaba aikoi punna thingnaminaba tangai fati haina Max ki President oiriba Health and Family Welfare Commissioner Suman Singh na phongdokre wafamasi Manipur State AIDS Control Society na sinduna overcoming disruption transforming the AIDS response haiba team the state level World AIDS Day Manipur State Film Development Society ki auditorium da pangdokiba thoram da phongdokibani Tharamadu Health and Family Welfare ki Commissioner Madi Max ki President Suman Singh, Special Secretary Health Kengo Churingla, Special Secretary Health Somorjit Salam, Director Health Services Dr. N. Hemant Kumar, Manipur State AIDS Control Society ki Project Director Samim Ahmad Sahana Chingba Sarukyaki. Tharamadu HIV AIDS Kamari Lena Thabak Tauriba Health Center, NGO, ART Center na Chingbada Manapi Dunai Kai Kunabudki. Tharamadu Suman Singh na makata ki bada malimgi oina Inglisingani kuntrada HIV AIDS mapung fana manghanaba marfudra manga ahum haibadi HIV ga sagona na hingliba singi chada marfudra manga masagi status khangjaba hairiba chada marfudra manga do antiretroviral therapy ART status khangjaba madi ART seasonariba singi chada marfudra manga viral load suppress to haibasi tangai fadabani hairiba pandamasi fangnaba community singna support tawagi mathakta civil service organization singna so thodang lohaningi haiki I hope the act will empower people living with HIV and protect them from any kind of stigma, discrimination, and also in ending the inequalities. The girl here who came and shared her experience, that's quite remarkable thing, and she's a courageous girl, and we hope that people out there get a message from this. We are actually very close to something called total elimination, and we are working. That's where I was mentioning this 95, 95, 95, these 3 95s are to be achieved by concerted effort with the help of all of us and all the stakeholders. World AIDS Day ki thoramasi Royal Academy of Law inam gi IQAC madi Red Ribbon Club Royal Academy of Law inam na sindana nambol foijing awangli kai daliba anoba khongthang rehabilitation center foijing the supangtokre overcoming disruption transforming the AIDS response haiba team the pangtokiba thoramadu da Royal Academy of Law inam gi principal Eliza Maishnamna World AIDS Day na lakpata lamdamasi leiriba mipum khudimangna mayai ka bani shamadi drug tagi lapthoktuna leiba ngambaga loinana Mau faba kunai amagi dama aikoi punna wakal taminaduna afaba kunai ama sembada aikoi khuding makki thodang leiba haibadu khangminaduna afaba Manipur ma oinabu hotnaminarasi haiki अखोई की रॉयल एकेडमी ऑफ लॉ इनाम की स्टूडेंट्स सिंग अमदी स्टाफ सिंगा नसी रिहेबिलिटेशन सेंटर सिदा लैरिबा अखोई की इनमेट सिंग स्टूडेंट्स सिंग से सिसिगा अखोई इंस्ट्रक्शन प्रोग्राम न तौनना बा हाइदुना लाक्सबनी मयाई कारबनी सासिदगी थादोकनना इसा फना लैनना अमदी हक्चांग फना लैनना पांडमदा अखोई लाइफस्टाइल से कितंग होंगा ड्रग फ्री सोसाइटी अमदी अचंगबा मणिपुर अमा ओइनना हाइना आइना मेसेज थमजरी World AIDS Day ki thoram Kripa Society na sinduna ke sampata leiba office ta pangthokre overcoming disruption transforming the AIDS response haiba chahi siki team da pangthokiba thoram aduga mari leinana leina asina maram oiraga leikidraba mioi singi mafam da leishu katun ikai khunabotki Nupilal Association Manipur na sinduna thabu mama chupna chathagadaba marfuga taruk suba Nupilal ningsing thoram ngasi Tera Lokrapam Laikai might be Lerak Labor Association as head office to Oriba Ima Raziniki Sangland Hotokre. Taramadu Association as President Waikom Bormani Lamana Luchingduna Nupilal the Lake Hidrabi Tauna Parabi Imasingim from the Haika Lake Tamdunai Kaikunabutki. Tabu Mama Chupna Chatagada Taramaduki Matang the Association Secretary Tasanana Taramasi Association as Sinachahi Kudingi Leptana Pangtokuna Lakli Makatana December Gitaragani Tui the Sanagada Riba Nupilal Lila Sikidamak Association ki member pumnamak na sem saba loire President Bormanina matamadu the British ki mayok da aikoi ki leibak aikoi na ngakani haiduna imasing aduna lauramba thauna adu
tungda lakadaba miyoi-singna ningsingduna leihonaba thoram asi pangtokpani haiki. Manipur ki lairiba miyamna sina Manipur ki lairiba isa isu matik chaba singsina aikoi ki laibak se ngakchagani nakoina tawningbada tawba miyo minai tawba se yaroi haiduna British ki maigokta ima singduna changjallamba dumba khongjang ado aikoina hek miron isa isu punamak na khanghau janu haiduna aikoina ima singduna tawramiba association ki member khudimana ima singduna tawramba lalado miyamda kitang haiba haitaba ima singduna sigumba khongjang ma changjallami Manipur iram tam ki damakta ningkha tamba ki damakta wairam sason thamba yaroi haiduna ngasi aikoi ki member khudimana 12 December da state level sida su drama ama hoina usagani Manipuri lon da mahi tamba fanghalu haina Imphal College ki mahiroi singna human chain semduna khongjang changsinkhre MSF ki thomi sing yauna college asigi gate mamang da pangtopo protest aduda mahiroi singna kholaw lawduna yaning taba phungtokhi masa masagi maramdam gi loan singda mahi masing tamhangadabani haina NEP 2020 da piriba guideline thabak ton thoktuna school college amadi university ki thakta tamliba lyric sing amadi reference book sing Manipuri lol da tamhallu haina changshin khiba khongjang aduda college asigi BA 5th semester gi mahiroi wairangthem chingthai ngan bana loan na chatnabigi pukai langai na thalaba lamda masigi su NEP 2020 ni piriba guidelines sing thabak to onthok na mahiroi sing da Manipuri loan da mahitamba fanghandri masigi matang da mamangi governor yauna memorandum piduna dakshin kiba laikre adubu thabak to onthorak tabadagi khongjang changshin bani asigumba khongjang sing da miyamna su mating pangbiu haiki Salaikan Balub SKL Central Committee CC gi chahi gi oina pangtokpo winter session ningtham mifam ngasi Manipur gi tongan ba district sing da leriba unit sing gi mihut sing saruk yaduna Thawal district ki ukhongsang maning ching da leiba Salai Eco Tourism Park da leikidraba SKL gi founder chairman Salai Cha Kokngam Elias Akoijam Jogindro gi anirak suba death anniversary tharonga mari leinana pangtokre SKL gi chairman Salaicha L Gopalna aikoi gi leiriba system asna aikoi de piriba chaitheng asi masing thingamdana leikhre ngasi mak khwaide gi chawna thengnariba chaitheng asi isana isagi yumda fawba leiba ngamlaktaba sini haiki SKL gi secretary general L Kanglei Chana second death anniversary of our beloved founder chairman SKL gi mitam thamliba amadi nauna sagatpa haurakliba community hall asigi mafam Salai Eco Tourism Park ukhongsang haina khangnariba si khongsangi leiriba ahallaman ichilinaw amadi miyamgi matingdagi pangthokpani haiki aikoida ngasi thengnariba problem sidi masing thingamdaba problem mayam amane because of aikoigi leiriba system asina aikoida piriba se masi awab ngatani miot minai ngatani aduna masi di singthabada loibin nai roi sigi mayam sigi marakta khwaidagi luribadi aikoina yumda leiba yarakta basineba aikoigi iram si iram oirakta basineba khwai luris aigi mangda lesin beramba moregi ozai nausa magi mayumda leiba phangdba misakamani khwaidagi maruida aikoigi mangda taribu wahangdi asinga what shall we do now Hanagi Chief Minister N. Viren Imphal East District ki manung chanba hingang chingda ahan boina sagatkiba roadway project ayam saruk losilakle thapasibu pakhaliba mari lenaba official singna changyeng tawduna yengba hokre roadway asi Manipur da tourism amadi cultural heritage sakal hanbada natana selthum gi fibam fagar hanabagi pandamda paikhatkibane Kumamagi low lok pagaloina na hangduna leiriba lawbuk singda jinjak tumi pal tangliba sikok na bahot na riba Iravat Foundation Manipur na ningtham maru marang hunbagi manung chanangasi Imphal East District ki Andro AC manakta leiba Uchol Khulda Grow More Food Campaign makha chathaduna chathok leiba hawai tharak
pari ama henba lawfam da hunkhre haina foundation asina thadorok chirol amana hairi chirol adu da foundation asigi president KH Kopen Luwangna mari lenaba department singna maru marang yenthokpa amadi piba matamda asengba lawmi singda fanghanbaga loinana afaba maru marang sing pibiu asengba lawmi singna pothok puthok ninglabasu maru marang fangdabagi complaint laklibasi laktanaba punna hotnaminasi amadi department na piriba maru marang sing lawmi sing na matam chana thaduna pothok hena puthok na hotnasi amadi chinjak ta mipal tanglibasi kokna ba ikoi punna hotnaminasi haiki tharamatu da foundation gi president KH Kopen Luwang Secretary General Namoijam Yaima Maitei amadi Uchol gi lawmi singna sarugyaki haina Jerolasna Makatarakli Hauzupaw gi marthana temba bremtang lominasi Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Aza betamo Sige yumse next TMT na checksin na laksilaga thamkhabanine Dadarang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masigi yumasibu asoyangan kokadabagi next TMT na ngapseli next TMT juhar habadi ngaptokna na basembani German technology sina bana concrete ka tokna tinaba matamda kapamul amuk hena hengaladli next TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matuna mayam mukana taram nokchari makhataba pau pisari Coalition Against Drugs and Alcohol kadana lisang sit na ngalingai matamdagi nisagi mayog ta chatharakpa campaign gi sarugama oina amasung Manipur khunai da nisana piba chaithing singbu pakthok chawthok na wakhal khantamina bagi sarugama oina ngarang kadana sinduna nongmagi oiba academic awareness program ma wangoi higher secondary school da pangthokre mayai kaba nishana mahiroi khunai da piba chaithing haiba hiram da chathakiba thoroma da kadagi secretary general takhelambam gi chandrana slide so piduna mahiroi singda nisana sokhan bakaya matangda marik chuma wafam kya thamduna mahiroi singda wakhal tahanki nisa si Manipur gi mafam kya da yamna line fanglakpana naha sing nisa chabagi chang nomu gi hengalakli maramaduna lekai gi club maira pai bi singna fanghandaba madi yolhandaba mathoktai masina aikhoi gi khunai bu masa mau fana thambada yamna chauna mating pangani amadi tungda pangthokning ba thabak thoram khuding makta mai pakani haiki Manipur da thokiba irang na maram oiraga awaba taraba Manipur gi tongan ba relief camp ta leiriba IDP sing yauna awaba taraba ireicha sing na alumni DM College of Science Class 12 1996 amadi 1999 TDC batch na sinduna leptana mating panglapagi makhatarakpa oina ngasisu kumbi awang high school relief camp ta kumbi apunbagi oina comprehensive health camp and eye checkup amadi kumbi gi tongan mafam sing da leiriba IDP sing punna chakobagi thorom amasu pangthokre yaima eye hospital amadi we care foundation ga punna khutsamnaraga pangthokiba thorom aduda camp asida cataract teresm amadi atopa laina kyana naraba ahal singbu yamna yaima eye hospital da pukhalakuna makoi taraga mari lemna surgery tawnaba makhataba test tobu hokre Manipur da leiba yauna India gi manung amasung mapanda leikiba alumni gi member kyana camp asigi da makta chawruba mating panglaki makhatana su leptana lamdam asigi awaba taraba miyamda mating pangki gani haiki mamangi akhoi health camp dasu adum ujiki we care foundation na hidak langthak dagi magi staff sing ke pubiraga mating yamna pangwiki handak su dudagi hengat laga we care foundation gi through dagi koi ultrasound machine nung ke ECG machine dagi doctor mayam dagi staff mayam dagi pharmacist mayam puraga tobiri se we care foundation dagi tobirakpane simchu we care foundation bu abugo su thakat akoi no kai khumna bu chari Asigumba health camp asi pangthokpibagi dama kidogi General Secretary N Sankarna thagatpa phungdorakli ngasigi free medical camp asida akoi amna interesting oi bai tare ko pakna free medical camp da togan da bai tare ultrasound machine
ECG machine sing by coin install toraga lakli ba patient khuding mo gi requirement gi matungina doctor ye advice matungina fazana mai pangna koi hoji sathajari masi gi damakta su koi dem college eliminary silinau singu hanna koi kiro kumi ma keri ko ngai kai khono sari Sri Sri Govindaji Temple Board amadi Sri Sri Govindaji Brahma Savana Gita Jayanti ki thoram pangthokre nimirasida Brahma Sabha gi Ratna Singna Gita pa tawduna Gita pamjaba miyoi singda tahan khibana mapungoi ba thoram oiki Hauzuluslepada maroi ba paw amkana pisari Lamdamasigi issue singda tokai ba wakhalona mang tharaga magi aning ba pamba singda chatnarabadi mai pak pangamnoi haina CCSK gi president Jitendra Ningombam na haikrai Wangkai ayang pali lambi matam sangna semdana lakpadagi lambi asigi mafam kyada ngarangdagi hongdana matam kaktana lambi thingbagi khongchang changchinkrai amadi World AIDS Day gi thoram mafam kharada pangthoknakrai Hozu Faugena di ICB na sandok chari pa pao matang asilu sinjari, yang tabi riba punya mapu amkana kurumchari.